Kurumzari Coffee with Tommy eng tabiriba punamakpu ahanba maktada Arunlana taram noksari ngasi Coffee with Tomgi episode ama oina ikhoigi studio da puduna laksari basi mayamna YouTube Facebook ta khwaidigi yamna comment tawbirakpa unabiu haiduna comment tawbirakpa saisakpa amani mayamda khudol tawjari afau yumna ahanba maktada afau bu khoigi studio da taram noksari. Thank you Tom TV da aibu smaila kaubirakpa aibu ngaktang wari batai sananarogi da jami TV basi Tom family punamakpusu aina thagatsari yam noise han hamboina faugi lefom ima babagi ming adu isnau kya subibano habadu yum je aise mutom bibo awang lekai wangoi manungda leibane aduga imagi mingna bina sakhi babagi na nabagi so akoi sinau je taseng di taruk ne da ama di leigidra aduga hoji akoi nupi ahum pa ani lehori aseng di nupi mari oigada yum pan biriko yum pan sare ha It's nupi ama leire yeah no I aduga afaugi education and qualifications I do only graduate I master ka kedi ta hodre from the profession je sida sub chat khibagi ko adu afaugi ming je afau dum haibi mayam da hainari bako adu kari asengba kai ming ko bi ai gi ming asengba di tikendri ji jumna ko aduga lamkhang dagi dum change to thokra bai tare ming si si ju wari gi am nuai nuai bam jan bai sa ji bai sa ji okay ai afau na ji isai gi lambi da lakpi na mayam sakhang na ba ma oibiri bako isai se karana da tambirak pano kan maina khana habda isai je asengba di ai jo azana ra tamak pudi oi de ba to bodabu ai gi ngasa aina legi da ba ma haji si je ma je koi mama bim lagi satri ne ma je ma na isai tam baje am galingi peret ne da ma na isai tam baje samjau ba da ai ju tuition to wa ya la ga adagi ma je matam da koi gi lam jam le kai da ka bhara ga lo ga isai tam bagi lei ba ada ai ju tum lei ba ma na isai practice to je sum na ko du chu ra mi da ko do ingon da isai gi kaino je imitation je tum lei ba aduga akoi da je si ju isai gi kaino je yam pam da horok pa bi nge da gi aduna moina kang thon da khar thil ga so paksak sak to budagi to taseng budi ai oza na bori ba ko paji ka leitre da aduga hai da ba ya da ba amakha oza leita ba ya da na leigi da ba ai chi ja si oza ne khala yam no ai ko ai sei yam tamudra ko mayam sakhang na ba amadi mu oi ri ne ba ko aduga mayam na khwai da sakhang na ki ba sei ja han ba sei karam ba sei oi matam du da hoi mina khangi ba ra di aina album khak tawgi michi minana adu isai na ahan ba mina recognition tawba aduga audio cassette oina phong bane aduga isai je khoina tamde album je thinge ba ada album oina nam da vida kam ki khoi tam do tawga isai gi et oi kari tor nam gi bane michi minana matam da music tawdri ai marup hoji isai sai khoi sak inari ja sorry ne taw ne matam da music se ahan ba sakhi ba isai mayam na sakhang na ki ba mate matang viewers tang da kudol michi mitna mitjeng na eng samlang koi kak naribi ho aigi nungsibi ho aigi nungsibi Soalnya hai bani sei. Ya mas. Fangna jibo dei sei mafam mayam chat bi gre ba ko. Masida thengna bi ba khoi gi tohoning da ba mayam ma leram gani ba organizer gi site bi oro natraga seliba lekai mayam na dagi yeng ba crowd mayam na dugumba kai sum tohoning da ba sing do kitang. As adu di yam leire hai bu da loi ba na ro. Tohoning da ba je khoi gi seng na har ba da isai seliba mafam je khoi gi yam chip orak bu je. Lekai da isai to salak ba kai no ma gi isai kaino ji sei tak salak pura sei value je kya kana lerak tre bojik se ngalinge matam dagi chasalani aduga artist ma yam na babu ngai le ni adu dagi mu sei senbira mi jina phajana senbeju konga yam yawi adu sei je dum la aga pangpham phamjani da gai ma pangpham phamjani ga na phampham bau lai ta jaga dum yaw da na tre adu organizer sing da khoina ta honi ba ga di sei sim chu ta na ta honi sel chang bagi khak na ta ba stage makta sa su pak chaung na sabi ba light makto su hojiti LED light ei kai dei makhan gi light se manipur su loi ba mapalom da tong ri su loi lai re aduna khaitang machu ta na ta re artist ke phambam ga je green room ni ga thambi ni ga je mi atop na pakchang da changhan da ba dagi se sam na nisha cha ba music ta changsalak pa adu manung da una salak pa moina sau ha be sei sak ti ai ba ge ta khana salak pi ada sum ba je ka ideno bu sai organizer sing da
level ama thambidabagine ba adu masi yaragadi aigi motadi green room gaje ketang stage gi manak naksan manataba ko ketang area am thamaga changpham gaje khoi ro khara mina udabi da haitare adu mana kha tawni ado loin ba haide yam sangai di sidi wari yam laire sidi haiba yam wari haiba ya to wari aduna ado isai sum chatpa matam da thengna gi ba kwai dagi nungai ba mikup se karam bani mikup oi ba gi me an kitang share do isai gi nungai ba di ai dong si panjai sin smaira ga tawma mafam je aduga khoi ge kana go mana hai sai sakpada nungai ba khoba yam khurap puduna isai nungai ga na adu sambarom da di chombe do ai gi ona di madom da kaya kana thoyok tre isai habirak pada khoina matam sana chatlaga sakpa nangba adai nongma manipur ji isai da myam tongnai da na program ani ahum mari le su adum leiri ba khara du nangna chen ba nang ba se mi gi mi wata da bai ta ni sam sam na adu ma na taw ji da ai gi oi ba di nungai ba ni khan jari ya no je adu fauna isai chatpa myam du di chatpi re ba ko chatpa myam ji da khwai dagi yamna chawba performance karamba jaga karai da pi ki ba gi adu di ai gi ama how is back and ai gi live concert am taw gi se bota masina dum ai live ki ben karamba se de oi 2011 ki September 10 September am oi ai confuse 23 September di oi 2011 na tra 10 di ai je ka a phang isai sakpa je kayam yam na kui bi re isai sakpadi ya koi le angang ngi de saklam me adum du kaya oi du no do ai 1993 94 da oi do ma du ma yam na sakhang na pasina 2000 adu di 2001 to side gi or mani but the michi minaji 2002 do or mani 2002 da gi ma'am sakhang na ba ma oi re adu di yam na kui da yam kan na khang mu di na tri da ma tam da khoi gi ai je aphao no thok kham na ai ming ji ti ke na ji ka ma ga cassette ka namam ma ne ma ma am ta lebi da sam cassette se ma tam da de audio cassette na audio cassette ki sai je lebi na ba gi chang se wa le ba adu ga stock is ki ma gu ta su le ba adu ma tam da le da ge ming je pura change to thok ra ga ji sai mi si mi na nam da mi na kha khang nei ba wa ni yam kan na ba so na khang di na te khara na ha khara ni jut nai ta aduga isai ji nataba adu film da ju dum uri ba ko adu isai ji film ji da kumbira maga film je mu kumbi ki de je kari ba ai ni adu di kumoi ai di adu da yam kana interest lo ba akoi sagong sada yam phaja mi su nate adagi yam wang chaw mi su nate chamna lambi du da tang ya bra ga ram ba da ai punsi da sum history ne ga le bo ya bo gi type to sum khalaga isai film da di khongda bi ri dana adu karmai tor khongda bi ki bino adu ai yang ngai do ai no mai je record kan taw ri do ai una bala e na ise san ta posam ngom che ban direction taw na ina ham ko film che ai je film to ko bi ona la e na to kai no ai je bo ai je fra manga sama da re adai na mi je pangkong ko mi da ai je am tang di yeng bu di ya sa ni da ga sum khalaga adum taw gi bani da yam kan na da interest ga di yam ai hero power ni ga khan gi bu na te da adu da kum gi ba sana kum bi gi ba film du da gi sei matang khudol tam bi adu da khoya be naw ga iga sakmi na bai da ek to mi na ba sei ma kha yawe ai sei du aina Bangalore da lei gi da ai isa mang i re pura ki bani da music su sida la to ba adu ga da dum already chema ga kok ta la khra ba sei ne ba mit na nok laga wading hang daba mit na nok laga wading hang daba saktam duni aina lat liba mit yeng duni aina ngau riba muna yeng ba mit yeng duni ngau riba la 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 Suara sa pwede sa'yo. May am na siya ang pam na kibay sa'yo mo. Kibay sa'yo siya. Sa doon taw rin doon. Ado may am na sak na kibay sa'yo. Madi ba yun doon. Ado, yan ba? Fang na siya mag-stage na kayo sa'yo. Sak po matam doon eh. Isa da stage fright. Kiba, ikay ba kung ba di fawi? Si Yam yaw rin doon. Matam doon ako sila ikita ba ko. Yan po nga kijitin siya. Aina aigi khara jam alim perta aise mai manak tagal lei yam bung na isai sum practice to ko stage pathok na nam ni ga
ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯏꯁꯩ ꯑꯃ ꯑꯣꯏꯗꯕ ꯉꯥꯡꯕꯤ ꯅꯪ ꯅꯆꯤꯟꯗꯣ ꯄꯠꯂꯣꯅ ꯑꯗ ꯑꯗꯨꯒꯤ ꯏꯁꯩꯁꯦ ꯌꯥꯕꯨꯡ ꯍꯥꯏꯅ ꯃꯍꯥꯚꯥꯔꯠ ꯇꯧꯔꯤꯉꯩ ꯃꯇꯝꯒꯤꯅꯦ ꯕꯣꯠꯇꯒ ꯏꯁꯩꯒ ꯍꯦꯛ ꯇꯧꯕꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯌꯥꯎꯋꯤ ꯃꯥꯗꯨ ꯏꯁꯩ ꯁꯛꯍꯟꯒꯦꯒ ꯄꯨꯊꯣꯛꯄꯁꯦ ꯑꯗꯨꯗꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯡꯗ ꯐꯝꯕ ꯅꯍꯥ ꯃꯌꯥꯝꯁꯦ ꯁꯤꯅꯦꯕ ꯅꯝꯕꯔ ꯋꯥꯟ ꯑꯩꯈꯣꯏꯅ ꯏꯁꯩ ꯁꯛꯄꯗ ꯌꯥꯝ ꯇꯟꯅꯔꯤꯁꯦ ꯃꯤꯅ ꯃꯃꯥꯡ ꯐꯝꯕꯁꯤꯗ ꯑꯐꯕ ꯌꯥꯎꯏ ꯑꯗꯒꯤ ꯉꯥꯎꯁꯟꯅꯕ ꯌꯥꯎꯋꯦꯕ ꯑꯗꯒꯤ ꯋꯥꯍꯩ ꯌꯥꯝ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯍꯩ ꯂꯥꯎꯁꯜꯂꯛꯄ ꯌꯥꯎꯅꯤ ꯑꯥꯔꯇꯤꯁꯁꯤꯗ ꯑꯗꯒꯤ ꯃꯤ ꯊꯋꯥꯏ ꯌꯥꯎꯅ ꯏꯁꯩ ꯁꯛꯆꯔꯤꯕ ꯑꯥꯔꯇꯤꯁꯇ ꯆꯪꯈ꯭ꯔꯒ ꯂꯥꯎꯁꯟꯕꯤꯅꯤ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯨꯗ ꯃꯥꯡꯗ ꯐꯝꯕ ꯅꯍꯥ ꯃꯌꯥꯝꯁꯦ ꯍꯛꯀꯥꯝ ꯆꯟꯖꯜꯂꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯦ ꯆꯪꯈ꯭ꯔꯣꯅ ꯑꯗꯨꯒ ꯇꯥꯅꯤ ꯑꯩꯈꯣꯏ ꯈꯪꯉꯤꯅꯦ ꯎꯔꯤꯅꯦ ꯃꯤꯠꯅꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯇꯦꯛꯑꯅꯤ ꯏꯁꯩ ꯁꯛꯅꯤꯡꯉꯔꯣꯏ ꯃꯈꯥꯁꯦ ꯑꯗꯣ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯧ ꯁꯛꯏꯈꯩꯁꯦ ꯃꯃꯥꯡ ꯐꯝꯕ ꯃꯌꯥꯝꯁꯤꯅꯅꯦ ꯐꯖꯅ ꯀꯩꯁꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯅꯝꯁꯤꯟꯕꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯌꯥꯔꯦ ꯑꯃ ꯁꯥꯗꯤ ꯆꯪꯈ꯭ꯔꯣ ꯀꯥꯟꯗ ꯍꯥꯏꯕꯁꯦ ꯁꯤ ꯇꯧꯕꯤꯌꯦ ꯃꯣꯏꯁꯦ ꯃꯃꯤꯡ ꯐꯥꯎꯔꯛꯑꯀꯥꯟꯗ ꯑꯗꯨꯝ ꯀꯧꯊꯣꯛꯅꯤꯡꯕ ꯑꯗꯨꯒ ꯈꯤꯇꯪ ꯐꯥꯎꯒꯠꯂꯛꯅꯕ ꯍꯣꯠꯅꯕꯗꯗꯤ ꯅꯝꯁꯤꯟꯕꯤꯕꯗꯣ ꯃꯣꯏꯅ ꯑꯉꯥꯡꯁꯤ ꯐꯩꯌꯦ ꯏꯁꯩ ꯑꯃꯇꯒ ꯁꯛꯈꯣ ꯀꯥꯏꯅꯒ ꯍꯥꯏꯕꯁꯦ ꯌꯥꯎꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤ ꯃꯦꯛꯁꯤꯃꯝ ꯇꯧꯋꯦ ꯑꯩ ꯈꯟꯕꯗ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤ ꯍꯣꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯅ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯌꯨꯗ ꯏꯁꯩꯁꯦ ꯏꯕꯤꯁꯨ ꯏꯕꯤꯔꯤ ꯏꯁꯩ ꯏ ꯍꯥꯏꯅꯁꯨ ꯇꯥꯔꯤꯕꯀꯣ ꯑꯗꯣ ꯏꯁꯩꯁꯦ ꯏꯕ ꯃꯇꯝꯗꯅꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯏꯁꯩ ꯔꯣꯃꯦꯟꯇꯤꯛ ꯁꯣꯡꯗꯅ ꯍꯦꯟꯅ ꯈꯨꯠ ꯊꯥꯕꯤꯅꯤꯡꯕ꯭ꯔꯥ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯑꯩꯗꯤ ꯄꯨꯔꯥ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯏꯕ ꯅꯠꯇꯦꯗ ꯆꯨꯝꯅ ꯑꯩꯅ ꯑꯩꯒꯤ ꯏꯁꯩ ꯁꯦꯝꯕ ꯑꯗꯒꯤ ꯁꯨꯔ ꯄꯥꯟꯕ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯔꯨꯔꯕꯅꯤ나 ꯑꯁꯤꯒꯤ ꯅꯣꯂꯦꯖ ꯑꯃꯈꯛ ꯁꯨꯝ ꯂꯩꯗꯅꯀꯣ ꯀꯣꯛꯇ ꯀꯅꯥꯒꯨꯝꯕꯅ ꯃꯌꯦꯛ ꯏꯔꯁꯨ ꯃꯌꯦꯛꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯈꯤꯇꯪ ꯍꯥꯏꯍꯟꯅꯤꯡꯉꯤ ꯁꯤ ꯁꯦꯝꯗꯣꯛꯁꯤ ꯀꯥꯏꯅ ꯁꯨꯝ ꯈꯟꯅꯕꯗꯣ ꯑꯗꯨꯒꯤ ꯈꯛꯇꯒꯤ ꯋꯥꯅꯤꯗ ꯑꯗ ꯑꯩꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯌꯦꯛ ꯑꯩꯅ ꯏꯕ ꯈꯔ ꯂꯩꯕꯕꯨꯗꯤ ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯗꯗꯥꯅ ꯏꯕꯅꯦ ꯑꯗꯣ ꯑꯩ ꯃꯔꯛ ꯈꯔ ꯑꯇꯣꯞꯄ ꯐꯤꯂꯝꯁꯤꯡꯒꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯌꯥꯝ ꯁꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯦꯛꯁꯤꯃꯝ ꯑꯩꯅ ꯍꯦꯛ ꯁꯛꯏꯕ ꯏꯁꯩꯈꯩꯁꯤꯗꯤ ꯑꯩꯈꯣꯏ ꯗꯗꯥ ꯏꯁꯩ ꯉꯥꯛꯇꯅꯤ ꯗꯗꯥꯒꯤ ꯃꯤꯡ ꯕꯤꯃꯣꯜ ꯐꯤꯕꯧ ꯑꯍꯣꯏ ꯐꯤꯂꯝꯒꯤ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯐꯥꯎꯅ ꯉꯁꯤ ꯃꯌꯥꯝꯅ ꯁꯛꯈꯪꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯛꯄꯁꯤꯗ ꯃꯁꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯦꯡꯅꯕꯤꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯋꯥꯕꯒꯤꯗꯤ ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯛꯑꯦ ꯁꯤꯗꯤ ꯋꯥꯔꯤ ꯂꯤꯕꯗꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯏꯚꯟ ꯑꯩ ꯌꯨꯝꯗ ꯆꯍꯤ 3 ꯐꯥꯎ ꯊꯥꯗꯣꯛꯑꯒꯀꯣ ꯂꯝꯕꯤꯁꯤ ꯑꯃꯨꯛꯇꯪ ꯃꯥꯏ ꯄꯥꯛꯑꯗꯤꯅꯦ ꯑꯩ ꯌꯨꯝꯗꯒ ꯁꯨꯡꯍꯟ ꯍꯟꯗꯕꯤꯗꯒ ꯑꯩꯁꯦ ꯂꯩꯔꯛꯈ꯭ꯔꯦꯕ ꯀꯣꯏꯆꯠ ꯆꯠꯇꯅ ꯏꯁꯩ ꯏꯁꯇꯨꯗꯤꯑꯣꯗ ꯑꯃꯗ ꯑꯃꯨꯛ ꯀꯨꯟꯅꯤ ꯑꯃꯗ ꯑꯃꯨꯛ ꯀꯨꯟꯅꯤ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏ ꯂꯩꯔꯗꯤ ꯋꯥꯔꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯆꯍꯤ ꯑꯗꯨꯛ ꯌꯥꯝꯕꯗꯨꯒꯤ ꯋꯥꯔꯤ ꯍꯥꯏꯔꯗꯤ ꯃꯇꯝꯁꯤꯗ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯑꯍꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯃ꯭ꯌꯨꯖꯤꯛ ꯇꯧꯔꯝꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯀꯨꯟꯗꯅ ꯏꯁꯩ ꯑꯃ ꯁꯦꯝꯕꯤꯅꯕ ꯏꯁꯩ ꯇꯧꯕꯤꯅꯕ ꯍꯥꯏꯕ ꯑꯗꯒꯤ ꯁꯛꯄ ꯐꯪꯅꯕ ꯍꯣꯠꯅꯕ ꯐꯪꯗꯤ ꯁꯨꯡꯐꯪ ꯐꯪꯗꯕ ꯍꯦꯛꯇ ꯑꯗꯨꯅ ꯑꯁ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯁꯤꯗꯤ ꯑꯩꯅ ꯋꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯗꯨ ꯂꯣꯏ ꯀꯣꯊꯣꯛꯑ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩ ꯂꯝꯕꯤꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠ ꯄꯤꯕ ꯌꯥꯕ ꯃꯤ ꯂꯩ ꯑꯩꯒꯤ ꯏꯌꯥꯝꯕꯗ ꯒꯣꯄꯤ ꯀꯣꯛꯁꯦ ꯃꯥꯒꯤ ꯌꯥꯝ ꯆꯥꯎꯔꯕ ꯀ꯭ꯔꯦꯗꯤꯠ ꯂꯩ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯃꯥꯁꯇꯔ ꯁꯥꯎꯟ MSꯀꯤ ꯔꯦꯀꯣꯔꯗꯤꯡ ꯁ꯭ꯇꯨꯗꯤꯑꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣꯗ ꯃꯇꯝ ꯁꯦꯇꯜ ꯇꯧꯔ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯦꯔꯤꯌꯥ ꯑꯃ ꯆꯪꯖꯐꯝ ꯄꯤꯕꯤꯕꯅꯤꯗꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯈ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯗꯕ ꯇꯥꯖꯦꯡꯒꯝ ꯀꯥꯃꯩ ꯑꯗꯒꯤ ꯑꯅꯟ ꯁꯂꯥꯏ ꯑꯩ ꯄꯨꯟꯗꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯕ ꯇꯥꯀꯥꯟꯇ ꯇꯥꯁꯥꯟꯇ ꯑꯗꯒꯤ ꯒꯣꯍꯥꯎ ꯑꯁꯤ ꯌꯥꯝꯃꯦ ꯑꯩ ꯂꯣꯏ ꯊꯦꯡꯅꯔꯦ ꯑꯩ ꯄꯨꯟꯁꯤꯗꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗꯤ ꯀꯌꯥ ꯀꯟꯅ ꯑꯣꯏꯒꯗꯕ ꯑꯗ ꯃꯇꯝꯗꯨꯗ ꯐꯤꯂꯝ ꯑꯃꯈꯛ ꯁꯛꯄ ꯐꯪꯗꯣꯔꯦꯅꯦꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯃꯤꯀꯨꯞ ꯑꯃꯈꯛ ꯂꯩꯈꯤꯕ ꯏꯁꯩꯁꯦ ꯁꯛꯑꯦ ꯔꯦꯀꯣꯔꯠ ꯇꯧꯋꯤ ꯀꯛꯆꯤꯡꯗꯒꯤ ꯍꯧꯖꯤꯛ ꯅꯣꯕꯣꯗꯤꯌꯥꯗ ꯑꯣꯖꯥ ꯑꯣꯏꯕ ꯑꯃ ꯂꯩꯌꯦ ꯁꯔ ꯆꯟꯗ꯭ꯔꯅ ꯏꯁꯩ ꯁꯛꯄ ꯑꯃ ꯁꯔ ꯆꯟꯗ꯭ꯔꯁꯤꯅ ꯃꯥꯅ ꯃ꯭ꯌꯨꯖꯤꯛ ꯇꯧꯕ ꯑꯃ ꯑꯩꯈꯣꯏ ꯁꯣꯔꯤꯅ ꯑꯦꯔꯦꯟꯖ ꯇꯧꯋꯤ ꯑꯗꯨꯒ ꯏꯁꯩ ꯑꯃ ꯇꯅꯤꯛꯂꯦ ꯊꯃꯣꯏꯅ ꯏꯁꯩ ꯑꯃꯈꯛ ꯑꯩꯁꯦ ꯁꯛꯑꯦꯕ ꯏꯁꯩ ꯀꯝꯄꯣꯖꯤꯁꯟꯁꯨ ꯌꯥꯝ ꯐꯖꯩ ꯃꯇꯝꯗꯨꯗ ꯑꯗ ꯏꯁꯩꯁꯦ ꯐꯤꯂꯝꯁꯦ ꯅꯝꯈꯤꯗ꯭ꯔꯦꯕ ꯊꯧꯕꯥꯜꯗꯒꯤ ꯑꯩꯈꯣꯏ ꯁꯩꯇꯝꯑꯅ ꯐꯤꯂꯝ ꯀꯨꯝꯕ ꯑꯩꯈꯣই ꯃꯔꯨꯞ ꯑꯃ ꯂꯩ ꯃꯥꯒꯤ ꯐꯤꯂꯝ ꯑꯃꯈꯛꯇ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯁꯛꯄ ꯐꯪꯒꯅꯤ ꯀꯥꯏꯅ ꯌꯥꯝ ꯍꯔꯥꯎꯈꯤꯕꯅꯦꯕ ꯑꯗꯨꯒ ꯐꯤꯂꯝꯁꯦ ꯄꯨꯊꯣꯛꯈꯤꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯁꯦ ꯄꯨꯔꯥ ꯗꯥꯏꯚꯔꯠ ꯇꯧꯔ ꯂꯥꯛꯑꯒ ꯑꯃꯨꯛ ꯑꯩꯁꯦ ꯏꯁꯩꯁꯦ ꯄꯨꯔꯥ ꯀꯪꯉꯥꯎꯅꯔ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯥꯒꯣꯄꯤꯁꯦ ꯅꯣꯡꯃ ꯁꯝ ꯀꯛꯐꯝ ꯑꯃꯗ ꯊꯦꯡꯅꯕꯅꯦꯕ ꯑꯗ ꯅꯪ ꯁ꯭ꯇꯨꯗꯤꯑꯣꯗ ꯅꯣꯡꯃꯇꯁꯨ ꯀꯣꯏꯔꯛꯎ ꯀꯣꯏꯔꯛꯇꯦ ꯈꯣꯠꯇꯦ ꯇꯧꯔ ꯃꯇꯝꯗꯨꯗ ꯈꯨꯌꯥꯊꯣꯡꯗ ꯃꯥꯏ ꯁ꯭ꯇꯨꯗꯤꯑꯣꯁꯤ ꯌꯥꯝ ꯅꯧꯅ ꯍꯥꯡꯉꯦ ꯗꯥꯒꯣꯄꯤꯒꯤ ꯑꯗꯩ ꯃꯥꯏ ꯃꯅꯥꯛꯇ ꯆꯪꯕꯗꯒꯤ ꯑꯩꯁꯦ ꯗꯥꯒꯣꯄꯤ ꯃꯅꯥꯛꯇ ꯑꯌꯥꯝꯕ ꯂꯩꯔꯦ ꯑꯗꯒꯤ
ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯁꯨꯔ ꯄꯥꯜꯂꯣ ꯏꯁꯩ ꯃꯌꯦꯛꯁꯦ ꯄꯤꯁꯜꯂꯛꯀꯅꯤ ꯑꯩꯅ ꯄꯥꯟꯕ ꯃꯤꯒꯤ ꯁꯨꯝꯀꯣ ꯑꯗꯨꯗꯒꯤ ꯁꯨꯝ ꯆꯥꯟꯁꯁꯦ ꯁꯨꯝ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯁꯤꯗ ꯅꯣꯡꯃ ꯍꯧꯖꯤꯛ ꯄꯥꯌꯜꯂꯅ ꯑꯉꯥꯡ ꯑꯃ ꯏꯁꯩ ꯏꯁꯩꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯥꯒꯤ ꯏꯁꯩ ꯑꯃꯈꯛ ꯅꯝꯒꯗꯕꯅꯤ ꯅꯪ ꯏꯁꯩ ꯑꯃ ꯁꯦꯝꯕ ꯇꯧꯔ ꯃꯌꯦꯛꯁꯨ ꯑꯩꯅ ꯏꯔꯒ ꯏꯁꯩ ꯑꯃ ꯁꯦꯝꯃꯦ ꯁꯤꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯗꯥꯕ ꯄꯤꯗ ꯂꯩꯕꯗꯒꯤ ꯑꯩ ꯐꯪꯈꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯍꯥꯟꯕꯅꯦꯕ ꯑꯩꯁꯦ ꯏꯁꯩꯁꯤꯁꯨ ꯐꯤꯂꯝꯒꯤ ꯇꯤꯝ ꯑꯃꯅ ꯃꯣꯏ ꯐꯤꯂꯝꯗ ꯍꯥꯞꯆꯔꯒꯦꯅ ꯅꯤꯡꯉꯣꯜ ꯂꯩꯃꯅ ꯐꯤꯂꯝ ꯈꯛꯇ ꯂꯧꯁꯤꯟꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯆꯥꯟꯁ ꯑꯃ ꯐꯪꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯣꯏꯔꯛꯈꯤ ꯑꯗꯣ ꯌꯥꯝ ꯋꯥꯔꯦ ꯋꯥꯕꯗꯤ ꯍꯥꯏꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯕ ꯃꯇꯨꯡꯗꯅꯦꯕ ꯉꯁꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯠꯇ ꯐꯠ ꯎꯔꯛꯑꯦꯕ ꯃꯌꯥꯝꯗꯣ ꯆꯥꯛ ꯊꯣꯡꯕ ꯀꯣꯟ ꯐꯦꯡꯕ ꯑꯁ ꯑꯩ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯁꯦ ꯑꯗꯨꯝ ꯊꯣꯡ ꯊꯥꯛꯄꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯗꯣ ꯃꯇꯝꯗꯨꯗ ꯊꯦꯡꯅꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯗꯅꯦꯕ ꯁꯤ ꯑꯣꯏꯔꯛꯈ꯭ꯔꯤꯁꯦ ꯑꯐꯥꯎ ꯏꯁꯥꯅꯁꯨ ꯁꯨꯔ ꯄꯥꯟꯕꯤꯌꯦꯅ ꯇꯥꯖꯩꯕꯀꯣ ꯏꯁꯩꯁꯤ ꯁꯨꯔ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯟꯕꯤꯈ꯭ꯔꯕꯒꯦ ꯑꯁ ꯌꯥꯝꯃꯝꯃꯅꯤꯕꯣ ꯑꯗꯨꯗꯤ ꯑꯩ ꯄꯥꯕ ꯉꯝꯃꯔꯣꯏ ꯃꯔꯝꯗꯤ ꯃꯤꯒꯤꯗꯒꯤ ꯑꯩꯒꯤꯗꯒꯤ ꯐꯤꯂꯝꯗꯒꯤ ꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯝꯃꯅꯤ ꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯝꯃꯅꯤ ꯑꯩꯅ ꯈꯟꯕꯗ ꯃꯈꯥ ꯇꯥꯔꯛꯄꯅ ꯀꯩꯅꯣ ꯐꯥꯎꯅ ꯏꯁꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯁꯩ ꯁꯛꯅꯕ ꯃꯇꯝꯁꯤꯗꯅꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯔꯤꯕ ꯏꯁꯩꯁꯦꯀꯣ ꯍꯥꯏꯕꯗꯤ ꯊꯥꯏꯅꯒꯤ ꯏꯁꯩꯗꯣ ꯅꯠꯇꯕꯗ ꯐ꯭ꯌꯨꯖꯟ ꯃ꯭ꯌꯨꯖꯤꯛ ꯑꯣꯏꯅ ꯈꯤꯇꯪ ꯋꯦꯁꯇꯔꯟ ꯂꯣꯝꯒꯤꯗꯣ ꯈꯤꯇꯪ ꯆꯪꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯌꯦꯕꯀꯣ ꯃꯁꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯃꯇꯥꯡꯗ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯕꯒꯦ ꯌꯥꯝ ꯐꯩꯗ ꯐ꯭ꯌꯨꯖꯟ ꯁꯤ ꯗꯤꯕꯂꯞꯃꯦꯟꯅꯦ ꯑꯃꯔꯣꯝꯗ ꯑꯗꯨꯒ ꯃꯥꯡꯈꯤꯗꯧꯔꯕ ꯃꯅꯤꯄꯨꯔꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯂꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯟꯇ꯭ꯔ ꯃꯌꯥꯝꯁꯦ ꯁꯤꯒ ꯄꯨꯁꯜꯂꯒ ꯑꯗꯒꯤ ꯂꯩꯔꯝꯕ ꯑꯔꯤꯕ ꯏꯁꯩ ꯈꯨꯅꯨꯡ ꯏꯁꯩꯗꯒꯤ ꯁꯨꯝꯕ ꯃꯌꯥꯝꯒ ꯌꯥꯟꯁꯤꯟꯗꯅ ꯏꯁꯩ ꯑꯃ ꯑꯅꯧꯕ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯄꯨꯊꯣꯛꯏꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯦ ꯌꯥꯝ ꯐꯩꯅ ꯈꯜꯂꯤ ꯁꯤꯗꯤ ꯑꯗꯨ ꯇꯧꯕꯇꯕꯨ ꯍꯥꯞꯄꯤꯕ ꯐꯣꯛꯁꯤ ꯀꯔꯝꯕ ꯀꯥꯟꯗ ꯍꯥꯞꯄ ꯌꯥꯏ ꯑꯗꯒꯤ ꯁꯤ ꯏꯚꯟ ꯄꯦꯅꯥ ꯍꯥꯏꯔꯤꯁꯤꯅꯦ ꯄꯦꯅꯥꯁꯤꯗ ꯏꯁꯩ ꯁꯩꯍꯦꯛ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯋꯥꯕꯗ ꯍꯥꯞꯇꯣꯔꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕꯗ ꯍꯥꯞꯇꯣꯔꯤꯕ꯭ꯔꯥ ꯃꯤꯒꯤ ꯂꯩꯔꯤꯕ ꯄꯔꯤꯡꯗꯨ ꯀꯥꯏꯔꯒ ꯁꯣꯝꯗ ꯅꯨꯡꯉꯥꯏꯕ ꯗꯥꯟꯁ ꯇꯧꯕ ꯏꯁꯩꯗ ꯍꯥꯞꯆꯤꯜꯂꯨꯔꯗꯤ ꯐ꯭ꯌꯨꯖꯟ ꯍꯥꯏꯗꯅꯁꯨ ꯑꯗꯨꯁꯨ ꯌꯥꯝ ꯐꯔꯛ ꯇꯥꯏꯕ ꯑꯗꯨꯒ ꯄꯦꯅꯥꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯗꯨ ꯂꯧꯔꯒ ꯑꯩꯅ ꯃꯥꯒꯤ ꯅꯣꯠꯇꯨ ꯂꯧꯔꯒ ꯑꯩꯅ ꯁꯣꯝꯗ ꯒꯤꯇꯔꯒꯤ ꯃꯈꯣꯜ ꯑꯃꯗ ꯑꯣꯟꯊꯣꯛꯄꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯂꯩꯔꯝꯃꯤꯕ ꯃꯤꯒꯤ ꯐꯣꯛꯀꯤ ꯐꯖꯔꯕ ꯄꯔꯤꯡꯗ ꯍꯦꯛꯇ ꯄꯨꯁꯜꯂ ꯍꯥꯞꯄꯁꯦ ꯁꯤꯁꯨ ꯈꯪꯗꯅ ꯍꯥꯞꯄꯗꯤ ꯐꯠꯇꯦ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯨꯒ ꯐ꯭ꯌꯨꯖꯟ ꯑꯣꯏꯅ ꯇꯧꯔꯛꯏ ꯁꯤꯗꯤ ꯌꯥꯝ ꯐꯩ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕꯩ ꯋꯥꯅꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯀꯩꯅꯣ ꯑꯐꯥꯎꯅ ꯍꯧꯖꯤꯛꯐꯥꯎꯗ ꯏꯁꯩ ꯁ꯭ꯇꯦꯖꯇ ꯃꯌꯥꯝ ꯆꯠꯄꯤꯔꯤꯕꯀꯣ ꯁꯤꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯜꯂꯛꯄ ꯏꯁꯩꯁꯦ ꯀꯔꯝꯕ ꯏꯁꯩ ꯑꯣꯏꯕꯒꯦ ꯀ꯭ꯔꯥꯎꯗ ꯃꯌꯥꯝꯅꯒ ꯌꯥꯝꯅ ꯁꯤ ꯏꯁꯩꯁꯦ ꯁꯛꯄꯤꯔꯛꯎ ꯀꯥꯏꯅ ꯈꯜꯍꯟꯕꯒꯤ ꯑꯗꯣ ꯑꯔꯦꯞꯄꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯁꯛꯇꯕ ꯌꯥꯗꯕ ꯏꯁꯩ ꯑꯃ ꯑꯣꯏꯔꯤꯁꯦ ꯍꯧꯖꯤꯛ ꯌꯥꯏꯁ꯭ꯀꯨꯜ ꯄꯥꯈꯪ ꯑꯉꯥꯎꯕꯁꯤ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯁꯤ ꯑꯩ 2011 ꯑꯣꯏꯔꯝꯒꯅꯦꯕ ꯏꯁꯩꯁꯦ ꯑꯗꯣ ꯍꯧꯖꯤꯛ 2019 ꯌꯧꯔꯦꯗꯅꯀꯣ ꯁꯤꯐꯥꯎꯗ ꯏꯁꯩꯁꯦ ꯁꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯏꯁꯩ ꯑꯣꯏꯌꯦꯕ ꯑꯗꯣ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯍꯧꯖꯤꯛ ꯇꯥꯅꯤꯡꯉꯝꯒꯗꯣꯏꯅꯦꯕ ꯏꯁꯩꯁꯦꯀꯣ ꯃꯌꯥꯝꯒꯤ ꯏꯁꯩꯗꯨ ꯑꯗ ꯏꯁꯩꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯍꯣꯃꯦꯟ ꯖꯤꯋꯥꯏ ꯃꯍꯥꯛꯅ ꯏꯔꯒ ꯄꯨꯔꯛꯄꯅꯦ ꯑꯗꯨꯒ ꯑꯩ ꯃꯔꯨꯞ ꯁꯔꯤꯇꯥꯒ ꯏꯕꯥꯅꯤꯁꯦ ꯃꯇꯝꯗꯨꯗ ꯁꯔꯤꯇꯥꯒ ꯑꯩꯒꯁꯦ ꯗꯨꯋꯦꯠꯁꯦ ꯁꯛꯇꯤ ꯁꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯁꯤ ꯏꯁꯩꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯦꯅ ꯗꯥ ꯍꯣꯃꯦꯟꯁꯤꯗ ꯀꯟꯅ ꯍꯥꯏꯗꯅ ꯇꯧꯔꯒ ꯑꯩꯁꯦ ꯅꯣꯡꯃꯗ ꯂꯣꯏꯕ ꯏꯁꯩ ꯀꯝꯄꯣꯖ ꯇꯧꯕꯁꯦ ꯗꯥ ꯍꯣꯃꯦꯟꯁꯦ ꯉꯛꯄꯅꯦ ꯑꯩꯉꯣꯟꯗ ꯑꯐꯥꯎ ꯀꯩꯅꯣ ꯃꯤꯅ ꯉꯍꯥꯟꯈꯩ ꯃ꯭ꯌꯨꯖꯤꯛ ꯇꯧꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯄꯨꯜꯂ ꯇꯧꯔꯛꯄꯗꯤ ꯏꯁꯩ ꯑꯃ ꯅꯝꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯪꯉꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯗꯥ ꯍꯣꯃꯦꯟ ꯃꯤ ꯁ꯭ꯇꯥꯏꯜꯅꯤ ꯁꯤ ꯏꯊꯟꯇꯅ ꯈꯣꯡꯕꯅꯤ ꯃꯤ ꯌꯥꯎꯁꯨ ꯅꯠꯇꯦ ꯀꯩꯝ ꯈꯜꯂꯨꯅꯣ ꯍꯥꯏꯔꯒ ꯂꯥꯡꯗꯦꯟ ꯊꯤꯟꯕ ꯇꯥꯃꯍꯥꯅꯟꯗꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯨ ꯌꯥꯎꯔꯤꯕ ꯃꯩꯇꯩ ꯄꯨꯡꯒ ꯊꯤꯜꯂꯤꯁꯦ ꯃꯥꯁꯦ ꯀꯧꯔꯦ ꯃꯥ ꯈꯛꯇꯪ ꯀꯧꯋꯦ ꯂꯥꯡꯗꯦꯟ ꯊꯤꯟꯕꯒꯤ ꯑꯇꯩꯗꯤ ꯏꯊꯟꯇ ꯂꯣꯏ ꯈꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃ ꯁꯛꯁꯦ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯅꯈꯣꯏ ꯈꯨꯜꯒꯤ ꯊꯣꯡꯒꯥꯜꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯕ ꯅꯈꯣꯏ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯖꯕ ꯅꯈꯣꯏ ꯈꯨꯜꯒꯤ ꯊꯣꯡꯒꯥꯜꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯕ ꯅꯈꯣꯏ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯖꯕ ꯀꯩꯁꯥꯝꯊꯣꯡ ꯈꯨꯜꯒꯤ ꯏꯆꯜꯋꯣ 아이루이 낭따제네 ꯀꯩꯁꯥꯝꯊꯣꯡ ꯈꯨꯜꯒꯤ 이철wo 아이루이 낭따제네 ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯅ ꯁꯛꯄꯤꯔꯦ ꯑꯗꯣ ꯈꯣꯟꯖꯦꯜꯁꯦ ꯐꯖꯅꯕ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄ ꯈꯨꯗꯤꯡ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯤꯕꯒꯦ ꯑꯩꯗꯤ ꯊꯣꯏꯗꯣꯛꯄ ꯂꯧꯗꯦꯗ ꯀꯪꯂꯥꯌꯦꯟ ꯆꯥꯕꯁꯤ ꯌꯥꯝ ꯐꯩꯌꯦꯅ ꯍꯧꯖꯤꯛꯇꯤ ꯏꯁꯩꯁꯦ ꯏꯁꯩ ꯁ꯭ꯇꯥꯏꯜ ꯑꯃ ꯇꯧꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ
ꯄꯨꯡꯁꯦ ꯇꯥꯏꯃꯤꯡꯁꯦ ꯊꯦꯡꯅ ꯍꯧꯕ ꯅꯣꯡꯃꯗ ꯏꯁꯩꯁꯦ ꯃꯌꯥꯝ ꯆꯠꯄ ꯅꯪꯗꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯏꯁꯩꯒꯤ ꯇꯥꯏꯃꯤꯡ ꯂꯩꯗꯅꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯁꯛꯀꯠꯄ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯐꯥꯎꯁꯦ ꯏꯁꯩꯁꯦ ꯅꯣꯡꯃꯗ ꯃꯌꯥꯝ ꯆꯠꯄꯒꯤ ꯍꯦꯕꯤꯠꯁꯦ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯅꯪꯁꯨ ꯅꯪꯉꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅ ꯅꯪꯗꯦ ꯑꯗꯣ ꯈꯣꯟꯖꯦꯜ ꯐꯅꯕꯅ ꯀꯪꯂꯥ ꯌꯦꯟ ꯆꯥꯎ ꯑꯗꯨ ꯆꯥꯎ ꯑꯗꯥ ꯆꯥꯎ ꯃꯌꯥꯝ ꯆꯥꯏ ꯑꯗꯣ ꯀꯩꯁꯨ ꯀꯥꯟꯅꯗꯦꯗ ꯃꯔꯝꯗꯤ ꯀꯥꯟꯅꯕ ꯃꯤ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯕꯤꯅꯤꯡꯉꯤꯁꯤꯅꯗꯤ inborn ꯃꯁꯥꯒꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯑꯃꯈꯛꯇꯤ ꯂꯩꯌꯦꯕꯀꯣ ꯃꯁꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯇꯧꯗꯦꯕ ꯅꯨꯡꯁꯤ ꯍꯤꯗꯥꯛꯁꯦ ꯅꯨꯡꯁꯤ ꯍꯤꯗꯥꯛꯀ ꯅꯠꯇ꯭ꯔꯒ ꯇꯨꯜꯁꯤꯒ ꯑꯅꯤꯁꯦ ꯌꯥꯅꯔꯒꯅꯦ ꯊꯨꯝ ꯍꯥꯞꯄꯒ ꯐꯨꯠꯂꯒ ꯇꯦꯡꯕꯁꯦ ꯑꯩ ꯑꯃꯨꯛ ꯊꯥ ꯑꯃꯗ ꯁꯣꯏꯗꯅ ꯑꯅꯤꯔꯛꯀ ꯇꯧꯕ ꯌꯥꯎꯔꯛꯒꯗ꯭ꯔꯥ ꯑꯗꯣ ꯑꯩ ꯇꯧꯗꯦ ꯑꯩ ꯀꯥ ꯍꯦꯟꯅ ꯅꯥꯔꯀꯥꯟꯗ ꯇꯧꯕ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯏꯁꯥꯒꯤ ꯋꯥ ꯉꯥꯡꯕꯗ ꯑꯗꯨꯝ ꯁꯤꯔꯤ ꯇꯧꯔꯤꯁꯦ ꯃꯁꯤ ꯑꯄꯥꯝꯕꯁꯨ ꯃꯌꯥꯝꯅꯁꯨ ꯁꯤꯔꯤ ꯇꯧꯕꯁꯤꯗ ꯄꯥꯝꯕꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯄꯥꯝꯅꯕꯗꯨꯅꯕꯨ ꯃꯤꯑꯣꯏꯕꯒꯤ ꯒꯨꯟ ꯑꯃꯃꯝꯅꯦꯕ ꯃꯥꯅꯤ ꯐꯥꯎꯗ ꯍꯥꯞꯄꯤꯔꯝꯃꯤꯕ ꯒꯨꯟꯁꯤꯁꯨ ꯌꯥꯝꯅ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯒꯨꯟ ꯑꯃꯅꯤꯀꯣ ꯑꯗꯨꯝ ꯑꯩ ꯊꯣꯏꯗꯣꯛꯅ ꯑꯇꯩꯗꯤ ꯇꯧꯗꯦꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯈꯤꯇꯪ ꯀꯣꯏꯁꯟ ꯃꯌꯥꯝ ꯏꯁꯩꯗꯝꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯖꯔꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯐꯦꯁꯕꯨꯛ ꯋꯥꯆꯦꯞ ꯌꯨꯇ꯭ꯌꯨꯕ ꯃꯌꯥꯝ ꯊꯣꯛꯂꯛꯏꯗꯅꯀꯣ ꯁꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯃꯌꯥꯝ ꯊꯣꯛꯂꯛꯄꯁꯦ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯕꯒꯦ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯅ ꯃꯦꯗꯤꯌꯥ ꯊꯣꯛꯂꯛꯄꯗꯤ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯒ ꯂꯥꯟꯅ ꯑꯩꯈꯣꯏꯅ ꯃꯤꯁꯌꯨꯁ ꯇꯧꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯇꯧꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯋꯥꯆꯞꯀꯤ ꯊ꯭ꯔꯨꯗꯁꯨ ꯇꯧꯔꯤꯗꯅꯀꯣ ꯁꯤ ꯍꯧꯖꯤꯛ ꯏꯚꯟ ꯅꯨꯄꯤꯒꯤ ꯀꯩꯅꯣ ꯀꯦꯁ ꯑꯣꯏꯒꯦꯔꯥ ꯂꯝꯗꯝꯁꯤꯒꯤ ꯀꯩꯅꯣ ꯑꯃꯒꯤ ꯑꯦꯅꯤ ꯏꯁꯨꯁ ꯑꯃꯗ ꯒꯚꯔꯟꯃꯦꯟꯅ ꯍꯦꯛꯇ ꯅꯦꯠꯀ ꯈꯨꯗꯛꯇ ꯍꯦꯛꯇ ꯊꯤꯡꯖꯤꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯉꯁꯥꯏ ꯋꯥꯆꯞꯀꯤ ꯊ꯭ꯔꯨꯗ ꯊꯥꯅꯕ ꯁꯤꯌꯔ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯨꯕꯒꯤꯅꯦꯕ ꯑꯗꯣ ꯃꯁꯤꯗꯤ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯌꯥꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯤꯉꯩꯗꯤ ꯑꯩꯗꯤ ꯑꯐꯕ ꯂꯝꯕꯤꯅꯦ ꯈꯜꯂꯤꯗ ꯁꯤꯗꯩꯗ ꯑꯩꯅ ꯐꯠꯇꯦꯒ ꯍꯥꯏꯔꯨꯕꯒꯤ ꯑꯩ ꯇꯤꯛꯀ ꯂꯩꯖꯗꯦ ꯁꯤꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯐꯦꯁꯕꯨꯛ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯄꯣꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯏꯁꯩꯕꯨ ꯑꯣꯏꯒꯦꯔꯥ ꯊꯕꯛ ꯑꯃꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝꯗ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯁꯤꯌꯔ ꯇꯧꯕꯗꯤ ꯁꯤ ꯅꯠꯇꯅ ꯃꯇꯝ ꯑꯃꯗ ꯈꯕꯔꯗ ꯍꯥꯞꯄꯒ ꯔꯦꯗꯤꯑꯣꯗ ꯂꯥꯎꯔ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯀꯦꯟ ꯑꯃꯗ ꯋꯥꯆꯞꯇ ꯑꯗꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖ ꯑꯃꯗ ꯂꯣꯏꯔꯦ ꯁꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯤꯂꯝꯒꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯇ꯭ꯔꯦꯂꯔ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯎꯠꯅꯤꯡꯉꯦꯅ ꯈꯜꯂꯁꯤꯅꯦ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯎꯠꯅꯤꯡꯉꯦꯅ ꯈꯜꯂꯁꯨ ꯐꯦꯁꯕꯨꯛꯀꯤ ꯃꯃꯥꯏꯗ ꯃꯃꯤꯡꯗ ꯊꯥꯈꯤꯕꯗ ꯍꯦꯛꯇ ꯃꯤꯁꯦ ꯃꯁꯤꯡ ꯈꯪꯗꯒ ꯌꯦꯡꯉꯤꯗꯅ ꯁꯤꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯤꯗꯅꯕ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯄꯣꯠꯇꯣ ꯐꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯐꯅ ꯎꯗꯣꯏꯅꯦꯕ ꯐꯠꯇ꯭ꯔꯒꯗꯤ ꯐꯠꯇꯕꯗ ꯑꯗꯨꯝ ꯐꯠꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯨ ꯑꯃꯁꯨꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯐꯥꯎꯅ ꯏꯁꯩꯁꯦ ꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯁꯛꯄꯤꯔꯦꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯁꯩ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯩ ꯃꯈꯥ ꯇꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯨꯊꯣꯛꯄꯤꯒꯗꯕ ꯀꯔꯤ ꯍꯧꯖꯤꯛ ꯏꯁꯩ ꯄꯦꯟꯗꯤꯡꯗ ꯂꯩꯕꯤꯔꯤꯕꯒꯦ ꯏꯁꯩꯁꯦ ꯑꯩꯁꯦ ꯑꯦꯜꯕꯝ ꯀꯩꯀꯥꯁꯦ ꯀꯌꯥ ꯀꯟꯅꯗꯤ ꯑꯩꯁꯦ ꯏꯟꯇꯔꯦꯁ ꯂꯧꯗꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯒꯤ ꯑꯉꯥꯡ ꯁꯥꯇ꯭ꯔꯤ ꯁꯥꯇ꯭ꯔ ꯈꯔ ꯁꯨꯝ ꯂꯩ ꯉꯁꯥꯏ ꯏꯁꯩ ꯀꯧꯔꯕꯅꯤꯅ ꯑꯗ ꯃꯣꯏꯒ ꯌꯥꯗꯗꯅ ꯃꯣꯏꯒ ꯇꯥꯏꯔꯞ ꯇꯧꯔꯒ ꯅꯝꯕꯒꯨꯝꯕ ꯑꯁꯨꯝꯕ ꯑꯃꯅꯤꯒꯗꯤ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯩ ꯐꯤꯂꯝ ꯅꯠꯇꯅ ꯀꯌꯥ ꯀꯟꯅ ꯏꯟꯇꯔꯦꯁ ꯂꯧꯗꯦꯕ ꯑꯗ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯍꯥꯏꯇꯥꯔꯦ ꯔꯟꯅꯤꯡꯗ ꯂꯩꯔꯤꯁꯦ ꯐꯤꯂꯝ ꯅꯣꯡꯕꯥꯟꯒꯤ ꯖꯦꯀꯦꯠ ꯑꯅ ꯐꯤꯂꯝ ꯂꯩꯔꯦꯀꯣ ꯔꯤꯂꯤꯁ ꯇꯧꯗꯧꯒꯤ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯥꯛꯐꯝ ꯄꯥꯊ꯭ꯔꯤ ꯑꯗꯒꯤ ꯃꯤꯁꯇꯔ ꯑꯃꯨꯁꯅꯥ ꯑꯗꯨꯒ ꯅꯨꯄꯥ ꯀꯩꯊꯦꯜ ꯑꯅ ꯑꯃ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯥꯂꯦꯝ ꯑꯅ ꯑꯉꯥꯡ ꯑꯃ ꯂꯩ ꯌꯥꯝ ꯅꯧꯅ ꯐꯤꯜꯁꯤꯗ ꯆꯪꯖꯔꯛꯄ ꯃꯣꯏꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯇꯤꯝ ꯑꯃ ꯂꯩꯌꯦꯕ ꯃꯣꯏꯅ ꯇꯧꯅꯦꯅ ꯀꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯗꯦꯠ 28 ꯑꯃ ꯍꯧꯔ ꯇꯧꯁꯤ ꯀꯥꯏꯅ ꯅꯍꯥꯟꯁꯦ ꯃꯣꯏ ꯇꯦꯕꯜꯒ ꯐꯝꯅꯈꯤꯕꯅꯦ ꯁꯨꯃꯥꯏꯅ ꯂꯩ ꯏꯁꯩꯗꯤ ꯑꯗꯨꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯏꯁꯩꯁꯦ ꯌꯥꯝ ꯄꯨꯊꯣꯛꯄꯩ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦꯕ ꯀꯔꯤꯒꯨꯝꯕ ꯏꯁꯩ ꯂꯤꯔ ꯁꯨꯝ ꯂꯩꯍꯧꯅꯕ ꯏꯁꯩꯁꯦ ꯑꯗꯨꯝ ꯊꯥ 2, 3, 4 ꯏꯁꯩ ꯑꯃꯅꯤ ꯑꯗꯨꯝ ꯄꯨꯊꯣꯛꯄꯁꯦ ꯁꯤ ꯚꯦꯂꯨ ꯌꯥꯝ ꯂꯩ ꯏꯁꯩ ꯄꯪꯄꯨꯗ ꯄꯨꯊꯣꯛꯄꯩ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯒꯨꯟ ꯂꯩꯅ ꯑꯃꯅꯤꯗꯪ ꯄꯨꯊꯣꯛꯄꯗꯨꯅꯦꯕ ꯄꯥꯝꯖꯔꯤꯁꯦꯀꯣ ꯑꯗꯨꯒ ꯐꯥꯎꯅ ꯏꯁꯩ ꯇꯝꯕꯤꯔꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯇꯝꯕꯤꯔꯤꯑꯅ ꯇꯥꯔꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯐꯥꯎꯅꯁꯨ ꯍꯥꯏꯕꯤꯔꯤꯕ ꯑꯗꯣ ꯏꯁꯥꯒꯤ ꯏꯆꯥ ꯏꯁꯨꯗꯒꯗꯤ ꯏꯁꯩꯁꯦ ꯄꯥꯝꯃꯦ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯑꯒꯗꯤ ꯏꯁꯩꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗ꯭ꯔꯥ ꯑꯗꯨꯒ ꯇꯧꯕꯤꯔꯣꯏꯗ꯭ꯔꯥ ꯑꯩ ꯇꯧꯅꯤ ꯃꯔꯝꯗꯤ ꯐꯤꯜꯁꯤꯗ ꯄꯥꯝꯅ ꯈꯣꯡꯗꯥꯔꯛꯈ꯭ꯔꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯁꯞꯄꯣꯔꯠꯇꯤ ꯇꯧꯅꯤ ꯇꯧꯕꯇꯕꯨ ꯏꯖꯨꯀꯦꯁꯟꯁꯦ ꯁꯤꯗꯤ ꯌꯥꯝ ꯃꯁꯅꯤ ꯂꯥꯏꯔꯤꯛ ꯌꯥꯎꯗꯅ ꯀꯩꯗꯧꯉꯩꯗ ꯃꯥꯏ ꯄꯥꯛꯄ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥ ꯉꯁꯥꯏ ꯄꯟꯈꯤꯕꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯁꯦ ꯀꯝꯄ꯭ꯌꯨꯇꯔ ꯅꯣꯂꯦꯖ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯛꯄꯗꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁ ꯇꯧꯕꯁꯦ ꯌꯥꯝ ꯇꯥꯡꯉꯝꯃꯦꯕ ꯀꯩꯁꯨ ꯇꯧꯗꯦꯕ
ꯃꯥꯎꯁ ꯑꯃ ꯄꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯃꯨꯛꯇꯪ ꯊꯦꯡꯖꯔꯗꯤ ꯂꯥꯏꯠ ꯃꯉꯥꯟ ꯎꯕꯗ ꯉꯥꯎꯖꯔꯛꯈꯤ ꯃꯥꯅꯦ ꯀ꯭ꯂꯥꯁꯇꯨꯗꯗꯤ ꯃꯤ ꯃꯌꯥꯝ ꯌꯥꯝꯃꯒ ꯁꯤꯁꯇꯦꯝꯗꯨꯗꯤ ꯑꯃꯅꯤꯗꯪꯒ ꯊꯝꯃꯒ ꯍꯧꯖꯤꯛꯇꯤ ꯀꯥꯏ ꯀꯝꯄ꯭ꯌꯨꯇꯔ ꯁꯨꯛ ꯆꯥꯎꯕ ꯑꯉꯥꯡ ꯃꯣꯕꯥꯏꯜ ꯃꯦꯠꯇꯕ ꯑꯩ ꯌꯨꯝꯗꯁꯨ ꯂꯣꯏ ꯂꯩꯅꯔꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯄꯤꯛꯇꯨꯗꯨ ꯐꯥꯎꯕ ꯃꯣꯕꯥꯏꯜ ꯊꯦꯝꯗꯗꯤ ꯌꯥꯗ꯭ꯔꯦꯕ ꯁꯤ ꯀꯔꯤꯒꯤꯅꯣꯕ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯄ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯣꯗꯔꯟ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯥꯏꯔꯤꯛ ꯌꯥꯎꯗꯕ ꯌꯥꯔꯛꯇꯕꯁꯤꯅꯦꯕ ꯑꯗ ꯂꯥꯏꯔꯤꯛꯀꯗꯤ ꯆꯠꯃꯤꯟꯅꯍꯟꯒꯦ ꯈꯜꯂꯦ ꯑꯗꯨꯒ ꯁꯤꯅ ꯍꯣꯕꯤ ꯑꯣꯏꯍꯟꯕ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯏꯁꯩ ꯑꯃ ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯕ ꯇꯣꯝ ꯇꯤꯚꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯏꯁꯩ ꯑꯃ ꯂꯩꯔꯦꯕ ꯐꯥꯎꯅ ꯁꯛꯄ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕ ꯇꯧꯕ ꯏꯁꯩꯗꯣ ꯈꯨꯗꯣꯜ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯁꯤꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯑꯩꯅ ꯄꯟꯖꯈꯤꯕꯗꯣ ꯃꯥꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯄꯨꯊꯣꯛꯈꯤꯕꯅꯦ ꯕꯤꯃꯣꯜ ꯐꯤꯕꯧꯒꯤ ꯕꯤꯃꯣꯜ ꯐꯤꯕꯧꯒꯤ ꯃꯄꯣꯛ ꯃꯩꯌꯦꯅ ꯐꯤꯂꯝ ꯑꯃꯗ ꯑꯗ ꯑꯩꯈꯣꯏ ꯕꯤꯗ꯭ꯌꯥꯅꯟꯗꯗꯣ ꯃꯈꯣꯡ ꯅꯥꯔꯦ ꯃꯥ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯧꯖꯤꯛ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯍꯤꯡꯕꯤꯔꯕ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯍꯤꯡꯕꯤꯔꯕ ꯍꯤꯃꯥꯂꯣꯏꯒꯤ ꯋꯥꯡꯂꯕ ꯆꯤꯡꯁꯥꯡ ꯀꯌꯥ ꯊꯧꯅꯥ ꯐꯅ ꯑꯩꯅ ꯀꯥꯕ ꯉꯝꯒꯅꯤ ꯊꯧꯅꯥ ꯐꯅ ꯑꯩꯅ ꯀꯥꯕ ꯉꯝꯒꯅꯤ ꯁꯤꯅꯤ ꯏꯁꯩꯒꯤ ꯂꯝꯕꯤꯗꯕꯨꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯔꯤ ꯌꯥꯝꯅꯁꯨ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒ ꯏꯁꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯁꯛꯈꯤꯒꯦ ꯀꯥꯏꯅ ꯏꯁꯩꯗꯤ ꯑꯗꯨꯝ ꯁꯛꯈꯤꯒꯦ ꯈꯜꯂꯦꯗ ꯇꯤꯜꯂꯥꯏ ꯗꯥꯏ ꯑꯩ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯐꯥꯎ ꯁꯛꯀꯦꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯄꯥꯝꯖꯅ ꯆꯪꯖꯔꯛꯈꯤꯕ ꯂꯝꯕꯤ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯏꯁꯩꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤꯒꯗꯤ ꯍꯣꯠꯅꯕꯤꯕ ꯑꯩ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯀꯌా ꯀꯟꯅ ꯇꯧꯗꯦ ꯃꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯁꯦ ꯊꯤꯀꯥ ꯇꯧꯏ ꯑꯗꯨ ꯇꯧꯏꯒ ꯍꯥꯏꯕ ꯌꯥꯎꯔꯝꯅꯤ ꯃꯗꯨ ꯂꯥꯜꯂꯦ ꯑꯩ ꯀꯔꯤꯝ ꯇꯧꯖꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯂꯥꯏꯟꯁꯦ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖ ꯇꯧꯕ ꯁ꯭ꯇꯨꯗꯤꯑꯣ ꯏꯁꯥꯒꯤ ꯑꯥꯎꯟ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯂꯩꯔꯒ ꯑꯗꯣ ꯑꯩꯈꯣꯏ ꯗꯗꯥ ꯐꯤꯂꯝ ꯀꯝꯄꯅꯤ ꯑꯃ ꯇꯧꯕ ꯁꯨꯃꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯁꯤ ꯃꯉꯥꯏ ꯑꯇꯣꯞꯄ ꯀꯩꯝ ꯇꯧꯗꯦ ꯃꯌꯥꯝꯅ ꯊꯤꯀꯥ ꯇꯧꯋꯦꯅ ꯁꯟꯗꯣꯛꯏꯕꯗꯣ ꯇꯧꯗꯦ ꯍꯥꯏꯕ ꯑꯁꯤ ꯃꯔꯛꯇꯅ ꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅꯅꯦ ꯋꯥꯍꯪ ꯑꯃꯇꯪ ꯃꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯌꯥꯝ ꯁꯟꯗꯣꯛꯈꯤꯕꯗ ꯐꯥꯎꯖꯤ ꯀꯩꯅꯣ ꯍꯛꯆꯥꯡ ꯅꯥꯕ ꯑꯃ ꯂꯩ ꯈꯣꯠꯂꯤ ꯀꯥꯏꯅ ꯌꯥꯝ ꯅꯥꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯁꯟꯗꯣꯛꯈꯤꯕ ꯍꯧꯖꯤꯛ ꯆꯨꯝꯕ꯭ꯔꯥ ꯁꯤ ꯃꯇꯥꯡꯗ ꯍꯥꯏꯔꯞ ꯆꯨꯝꯃꯦ ꯑꯩ 6.5 months ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯀꯂꯝꯕꯤꯌꯥ ꯑꯦꯁꯤꯌꯥ ꯍꯣꯁꯄꯤꯇꯥꯜ ꯂꯩꯌꯦ ꯍꯣꯁꯄꯤꯇꯥꯜ ꯃꯛꯇꯗꯗꯤ ꯂꯩꯕ ꯅꯠꯇꯦ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯈꯔ ꯂꯩꯕ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯅꯥꯊꯩꯔꯒ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕ ꯍꯛꯆꯥꯡꯁꯦ ꯑꯩꯁꯦ ꯅꯥꯀꯣꯡꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯣꯡꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡ ꯗ꯭ꯔꯝꯒ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯊꯣꯞꯀꯤ ꯃꯍꯤꯁꯦ ꯕ꯭ꯔꯦꯟꯒꯤ ꯁꯤꯒꯤ ꯃꯔꯛꯇ ꯀꯦꯅꯦꯜ ꯑꯃ ꯂꯩꯌꯦꯕ ꯌꯥꯝ ꯄꯥꯕ ꯑꯃ ꯁꯤꯁꯦ ꯌꯨꯕ ꯑꯗ ꯑꯩꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯀꯀꯥ ꯑꯃ ꯗꯣꯛꯇꯔ ꯑꯃ ꯂꯩꯌꯦ ꯃꯥ ꯇꯥꯟꯅꯕꯅꯦ ꯑꯗ ꯅꯥꯀꯣꯡ ꯂꯥꯏꯈꯨꯟ ꯇꯧꯔꯦꯅ ꯑꯩꯁꯦ ꯅꯥꯀꯣꯡ ꯂꯥꯏꯈꯨꯟꯅꯦꯅ ꯍꯤꯗꯥꯛ ꯍꯥꯞꯄꯦꯕ ꯑꯩꯅꯗꯤ ꯈꯜꯂꯦꯕ ꯅꯥꯀꯣꯡ ꯂꯥꯏꯈꯨꯟ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯝ ꯄꯇꯧ ꯇꯧꯅꯕꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯜꯂꯦ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯕꯅꯤꯅ ꯂꯥꯏꯠ ꯊꯥꯜꯂ ꯌꯦꯡ ꯈꯣꯠ ꯇꯧꯔꯒ ꯑꯩꯁꯦ ꯏꯌꯥꯔ ꯗ꯭ꯔꯣꯞ ꯄꯤꯔꯛꯑꯦꯕꯀோ ꯑꯗꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛ ꯑꯃ ꯆꯥꯎꯅ ꯄꯤꯔꯛꯄꯁꯤꯗ ꯁꯨم ꯐꯒꯗ꯭ꯔꯅꯤ ꯏꯁꯩꯗꯤ ꯑꯗꯨꯝ ꯆꯠꯂꯤꯕꯀꯣ ꯑꯗꯨꯒꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯑꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗꯒꯤ ꯊꯣꯛꯄꯤ ꯕ꯭ꯔꯦꯟꯒꯤ ꯃꯍꯤꯁꯤ ꯌꯨꯔꯒ ꯁꯤꯗ ꯆꯪꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡ ꯅꯥꯇꯣꯟ ꯂꯣꯏ ꯌꯧꯁꯜꯂꯛꯑꯦꯕ ꯈꯅꯥꯎ ꯂꯣꯏ ꯌꯧꯔꯛꯑꯕ ꯍꯥꯏꯇꯥꯔꯦ ꯅꯥꯍꯤꯒ ꯄꯨꯡꯇꯥ ꯇꯥꯔꯦꯕ ꯑꯩꯁꯦ ꯑꯗꯣ ꯅꯣꯡꯃ ꯑꯩꯁꯦ ꯐꯤꯂꯝ ꯀꯩꯅꯣ ꯑꯃꯒꯤ ꯐꯤꯂꯝ ꯑꯃꯒꯤ ꯃꯥꯁꯇꯔ ꯁꯥꯏꯌꯦꯕ ꯑꯩꯁꯦ ꯑꯌꯨꯛꯇ ꯃ꯭ꯌꯨꯖꯤꯛ ꯇꯧ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯌꯨꯛ ꯉꯟꯅ ꯃꯣꯏꯁꯦ ꯗꯦꯜꯂꯤ ꯆꯠꯈꯤꯗꯧꯕ ꯁꯨꯇꯤꯡꯁꯦ ꯃꯤꯀꯤ ꯊꯤꯒꯤ ꯐꯤꯂꯝꯁꯦ ꯁꯤꯒꯤ ꯑꯗ ꯁꯣꯝꯗꯅ ꯑꯣꯖꯥ ꯔꯣꯃꯤ ꯍꯣꯏꯁꯦ ꯃꯣꯏ ꯄꯨꯔ ꯆꯠꯈꯤꯗꯣꯏꯅꯦꯅ ꯉꯥꯏꯅꯔꯤꯕ ꯑꯗ ꯑꯩꯁꯦ ꯑꯌꯨꯛꯇ ꯃꯥꯁꯇꯔ ꯁꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯁꯦ ꯒꯤꯇꯥꯔꯁꯦ ꯑꯩꯈꯣꯏꯅ ꯃꯥꯁꯇꯔ ꯁꯥꯀꯥꯟꯗ ꯁꯔꯥꯎꯟꯒ ꯈꯔ ꯁꯤꯖꯤꯟꯅꯩꯑꯕ ꯏꯐꯦꯛꯁꯦ ꯒꯤꯇꯥꯔꯁꯦ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯥꯏꯕꯁꯤꯗ ꯃꯥꯏ ꯁꯥꯎꯟꯁꯦ ꯁ꯭ꯋꯥꯏ ꯌꯧꯔꯒ ꯁꯣꯟꯁꯦ ꯁꯨꯡꯇꯥ ꯇꯥꯗꯕ ꯍꯦꯛꯇ ꯁꯨꯝ ꯌꯧꯔꯒ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯇꯥꯗꯕ ꯉꯪꯉ ꯂꯩꯕ ꯑꯃꯈꯛ ꯂꯩꯗꯥꯏꯅ ꯑꯣꯝꯃꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯤꯗ ꯑꯩꯁꯦ ꯀꯩꯗꯧꯔꯖꯥꯠꯅꯣꯅ ꯑꯩꯈꯣꯏꯒꯤ ꯀꯥꯝꯕꯤꯁꯤ ꯅꯥꯇꯣꯟ ꯀꯥꯝꯕꯤꯗ ꯑꯗꯨꯝ ꯐꯨꯜꯂꯛꯑꯗꯤꯀꯣ ꯀꯥꯝꯕꯁꯤꯗ ꯑꯩꯁꯦ ꯃꯈꯣꯟꯁꯦ ꯌꯥꯝ ꯀꯩꯅꯣꯝꯃ ꯃꯈꯣꯜ ꯑꯃ ꯊꯣꯛꯑꯒ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦꯕ ꯑꯩꯁꯦ ꯑꯁ ꯐꯔꯦꯗ ꯑꯩꯁꯦ ꯐꯨꯟꯕꯩ ꯑꯣꯏꯔꯦꯀꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯁꯨ ꯀꯥꯟꯁꯤꯗ ꯁꯤꯁꯨ ꯆꯣꯠꯂꯛꯑꯦꯕ ꯁꯨꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯒꯗꯤ ꯍꯦꯛꯇ ꯑꯩꯁꯦ ꯅꯥꯀꯣꯡꯗ ꯏ ꯃꯌꯥꯝ ꯀꯥꯝꯕ ꯖꯥꯠꯅꯦꯕ ꯉꯁꯥꯏ ꯑꯩ ꯀꯥꯞꯊꯣꯛꯈ꯭ꯔꯤꯗꯣ ꯑꯗꯣ ꯋꯥꯜꯒꯁꯦ ꯏ ꯉꯥꯏ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯈꯨꯗꯛꯇꯨꯗ ꯖꯦꯠ ꯏꯌꯥꯔꯋꯦꯖꯇ ꯑꯩꯁꯦ ꯏꯌꯥꯔꯄꯣꯔꯠꯇ ꯑꯗꯨꯝ ꯐꯣꯟ ꯇꯧꯁꯜꯂꯒ ꯇꯤꯀꯦꯠ ꯕꯨꯛ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯂꯦ ꯕꯦꯡꯒ꯭ꯂꯣꯔ ꯈꯨꯗꯛꯇꯨꯗ ꯑꯗꯨꯝ ꯑꯩ ꯁꯤꯗ ꯌꯦꯡꯉꯗꯤ ꯌꯥꯔꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯅꯥꯁꯦ ꯂꯣꯏꯅ ꯇꯣꯇꯦꯜꯂꯤ ꯀ꯭ꯌꯣꯔ ꯇꯧꯕꯤꯔꯕ ꯑꯣꯏꯔꯦ ꯑꯩ ꯃꯣꯏ ꯊꯥ ꯅꯠꯇꯦ ꯆꯍꯤ 3ꯒ ꯊꯥ 3 ꯑꯩꯁꯦ ꯆꯦꯛꯑꯞ ꯆꯠꯂꯝꯃꯦꯕ 6 months ꯈꯨꯗꯤꯡꯒꯤ ꯑꯗꯣ ꯀꯩꯁꯨꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤꯕꯨꯗꯤ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯍꯣꯁꯄꯤꯇꯦꯂꯤꯇꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅꯀꯣ ꯍꯧꯖꯤꯛꯃꯛꯇꯁꯨ ꯑꯩꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕ ꯗꯣꯛꯇꯔꯁꯦ ꯑꯩꯅ ꯄꯔꯁꯅꯦꯜꯂꯤ ꯐꯣꯟ ꯇꯧꯕ ꯃꯥꯅ ꯑꯣꯏꯅ ꯍꯦꯟꯖꯟꯅ ꯀꯦꯌꯔ ꯂꯧꯋꯦꯕ
sum bayar ga koi systematic nai do khara lei koi manipur de queue lepa doctor koi na phone to do pai bi da ba khangna ba mi budi adum pai na ba ko aduga patient amna doctor am phone to pai bi da culture am khak lei si manipur da smase ai isa da yam thengna ra problem ne ba aduna khaitang mapalam da mi na pi hospitality di ai chumna gi patient da care lo bi ba to ki mate ai na hospital la lei ba manung du ba nurse ai ngon da ai gi na ta sap to ba nurse ani je si ba no gi hongan de pura bera ne mo na to se ado wakhal se am ngai na thame ai na guitar pam ai gi sai to khak bai ko guitar mo na lei ra pi adagi computer ai ngon da wifi free ni loi pi laptop te gai de gi ado ya ado ki mate yang kom na yeng re matam du da adu hojik akoi manipur da su sigi system je la kam bu yare khale maram dai doctor hospital ka ya kan chatta ko ire ko maram su lai tabuni na ado baba hoi da ba ko pa yawe do doctor akoi gi khara da yeng e dum ado yeng ko se ayu ta ta gi ngai ga lai de ni do pung tarama the ma khai baro ta kan yeng ga lak te ni khu na ba yeng ko se ado mapan da na kamai tawe appointment lo e ai sida pung sida da appointment lo ra matung da ai pung sing du da ai ji yeng phangok dra ba ai ji adu fine thai pesa ai sida gi appointment lo ra chakhani check-up se ado adu gi timing du nang ra i chat ne ma ngai le yong ne doctor yam sathi je sida na appointment ga kari ba chatna ja te adu mai taw ai gi na ba se hojik ma ki di problem ka shulai trai gi hoi loina parent ne yam ngai je ko adugo isai ma'am amudi sakpi re ko isana sakki ba isai sing gi yam na isana nungai na sakki ba isai amtang khudol tambi nungai na sakki ba isai di loi nungai ai sakki se ai sum sana pamjana am toina ga dum ngang ki ba ado hojik kaino ningsing ho boina koi gi khoibu jati khoi chinau gi isai ma aina dialogue to sakki bu Julai gidre ya mung arke jiten je mana ibiram bane ma yek se aduga milan na koi matam da producer oi se sar milan ma yawi do mai baba sai translate to da aduga moi gi khoibu gi ichadupi dongkhan azuga men nurse ne professional sai sakku dina ta ba ada mai to da sakhi sai narol iron time ma mati am sakki narol irol thai mai narol irol thai mai nang na hai ba aina khangde aina khangba nanangang de kari wa bu oiri ga ba ngai na ya kathi tang hak na kathi ai di nang bu nungsi thamoi sing na nungsi si work si ma'am na pam dagi ko da pau ko yam nungai dialogue system mo oi aduna su yam nungai adu kai hak potha boine ko aten be break am tang luxury Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 ki parikha da 3rd position Yumnam Devsit 9th position Akoijam Badal Singh 9th position Konika Nomaitem 10th position Asem Korunganba 10th position Laistam Iboba Maitai 15th position Haubam Arvind Singh amadi 17th position da Sagolsem Vicky Singh ne Arts stream da Anisaba position Takraba Takhil Sangbam Sunaya Devi 3rd position Yangkhom Gunchenba 4th position Texan James Singh 5th position Moirangthem Loya Ngamba 7th position SS Obed Kharam 8th position Takhilamam Ores Maitai separated boys and girls hostel Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities.
ꯃꯁꯤ ꯊꯧꯗꯥꯡ ꯌꯥꯕꯒꯤ ꯈꯨꯗꯝꯅꯤ ꯃꯁꯤꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯩ ꯑꯗꯣꯝꯁꯨ ꯚꯣꯠ ꯊꯥꯗꯕꯤꯌꯨ ꯊꯧꯗꯥꯡ ꯌꯥꯕ ꯂꯩꯕꯥꯛ ꯃꯆꯥ ꯑꯃ ꯑꯣꯏꯕꯤꯌꯨ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯗ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯅꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯇꯅ ꯍꯤꯡꯒꯦ ꯈꯜꯂꯕꯗꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯌꯥꯎꯗꯅ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯇꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯈꯜꯂꯕꯗꯤ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯖꯔꯤ Hello, good morning sir. Welcome to Lamjingba Motors. How may I help you? ꯂꯝꯖꯤꯡꯕ ꯃꯣꯇꯣꯔꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯔꯤꯕꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤꯅꯣ? ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯄꯤꯖꯔꯤ. ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯑꯗꯣꯝꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯚꯣꯠꯄꯨ ꯃꯥꯡꯍꯟꯕꯤꯒꯅꯨ. ꯑꯐꯕ ꯃꯤꯔꯦꯞ ꯈꯟꯕꯤꯔꯒ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯔꯒ ꯚꯣꯠ ꯊꯥꯗꯕꯤꯌꯨ. ꯂꯩꯕꯥꯛ ꯁꯦꯝꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ. ब्रेक मतुंगदा मैम अमुक हन्ना तराम लौक्चरी इसे सैसक्पा अमबुदी ओइबिरिको फौजे अदुगा सिनतबा खोइगी हजे हजे एमपी इलेक्शन गुम्बा सुम्बा मैम तौरिदना मैम इरांग यामना कन्ना अदे एमपी इलेक्शन सिदा हजे दोल मैम लेरी बीजेपी कांग्रेस अदगी मैम हम लेरिसे सिदा करम दोल दा इंटरेस्ट लेबिबगी आई मसी मदे आई प्राइवेट ओइरगे से आइना चचरिबा लंबी जिमक्ते अखोइना पॉलिटिक्स अंगुजु यादबा हाइतारे अदुगा आई सिदा कैसु इंटरेस्ट लेतेदा अदुबो बोट थादगनी आई फजना खल्ल मतुक कनादा थादजिगेदा हेक्ता आइना सिदेदा दोल अमदा सिमगे आइगोंदा अदुगी कमेंट दे पिजररोगे सिदम त माइ तबियो अकंगना बम लेजदेबो को सा पाम यम जे अदगा सैसक्पा अमबुदी ओइबिरिबको अदुगा हौगलकलिबा सै पु पामजबा अदगा सैगी लमसिदा संनिंगपा हौगलकलिबा आंगांसिंगदा करी करी मेसेज कदि पिबिनिंग लेबु आंगांग न्यू कमर मैम जे सैगी लमसिदा तसेंगना चंगे खनबिरगदी थक्सी खासी जे सिदी नंबर 1 खंगनिंगे अदुगा इसै माना इसै तंबदा ममुत ताना तंबा तंदबदुदी ममुत मैम ताना तंबा मैम सु फाउदेबो योबसे योबगी स्टाइल लोइना ले फाउ तंबदी इसै अमदसु फाउगिबो याय इसै अमदा फाउगिबो कलाकार याम लैरे अदा तसेंगना हादी हौरफम काउदो तौबिमन खंगबीबा ओजा गुरु खंगबदुगी वानादा थेंगबो खुतिंदं हा खुरमबदु नतबा तौबिमन काउदबो मसी मतंगदी याम सेंगना खंगनिंगे नसाइगे अखोइना वाना सेमजरने दुगा अखोइगी मिंग मचेन बाउका हाइबिदबजे सुंबसी याम लैरे अदुना मसी मतुंगददी हौरइबा आंगांजिंगददी मोइना लोइनरगा मोइना सागोनरगा हौरइबा मफमजिंगजे अमता काउथोकपिदबा अदुगा इसै ममुत ताना सगा अदगी ओजा गुरु फजना खल्लगा थोलप मिजे अमतदि मांगदबले आइगी मोता अदुना यारिंगेदि थक्सी खासी थगोलोन फजना खंगा इसै करिनो खंगा थोकपिरो हाइबो हाइजिमा अनौबुसि या फजबा मेसेज निको इसै दुजु नुंसिबिबा अदुगा इसै तंबिरइबा मिदुबुसु नुंसिबिबुदुनि मरु सी थादोकपसे याम फत्तबदि अदो अखोइगी कइनो माइदने प्रमाणबा करिबा योंग ओजा चावनो योगा कइनो माइदे कइ मचा चावनो ओनसलगा चावनो योगा मपुदो ओनसला साइ हेलो साइ लेतो लेइगाना अमख लेइदना अदुमाइ तव मिसि याम लेइरे अदु आई हाइनिंगद्रेबा मसि ओहेनिंगदे मसि हाय अदुगा अखैगी मणिपुरदा लेरिबा इशू मयाम अम लेरिबा कोजा लेरिबा इशू मयाम सिदा करम इशू सिना ख्वाइदगी यामना मरु ओइबा इशू नि काना खनबिबगे आई दि मसि मतंगसे प्रॉब्लम मयाम अम दिलेरि दना चिको एक्सपर्ट नतेको अदुबो बॉर्डर फिलर्स से मसि मतंगसे मतंगदी याम आई याम मरु ओइब्राना खले अदि होय केपसु ओय हाइजे बाउंड्री कायरदी केपतु केम कांदे बॉर्डर से मतंगदी आई याम थोना मसि मदे मरि लेनाबा डिपार्टमेंट सिंग आइता गवर्नमेंट गी माइकेदगी ओरसु इंडिया गवर्नमेंट गी बोरसु बॉर्डर पिलर से मतंगदी याम क्लियर अखोय लेजरिबा मैप से बाउंड्री से मतंगदी काहनिदबा बाउंड्री बु कायबा होरा दे तुम कायबा होरा आई मोतदे आई याम मरु ओइबा
ꯏꯁꯨꯅꯦ ꯂꯧꯔꯤꯕ ꯕꯣꯔꯗꯔ ꯃꯇꯥꯡꯁꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯐꯤ ꯋꯤꯠ ꯇꯣꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯣꯝꯒꯤ ꯋꯥꯍꯪ ꯑꯗꯣꯝꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯍꯪ ꯈꯔ ꯍꯪꯖꯔꯛꯀꯦ ꯑꯗꯨꯒ ꯑꯐꯥꯎꯅ ꯌꯥꯝꯅ ꯊꯨꯅ ꯈꯨꯝꯕꯤꯔꯛꯑꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯐꯥꯎꯅ ꯅꯨꯄꯤ ꯑꯃꯗ ꯆꯦꯜꯍꯟꯅꯤꯡꯕ ꯒꯨꯟꯁꯦ ꯀꯔꯤ ꯒꯨꯟꯅꯣ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯁꯥꯎꯒꯟꯗꯕꯤ ꯍꯥꯏꯇꯥꯔꯦ ꯚꯤꯌꯔꯁꯤꯡꯅꯁꯨ ꯈꯪꯅꯤꯡꯕ ꯑꯣꯏꯔꯝꯗꯣꯏꯅꯦ ꯌꯥꯝꯅ ꯐꯦꯟ ꯃꯌꯥꯝꯅꯁꯨ ꯀꯣ ꯑꯗꯒꯤ ꯑꯐꯥꯎꯒꯤ ꯄꯥꯝꯖꯕ ꯃꯆꯨꯁꯦ ꯀꯔꯝꯕ ꯃꯆꯨ ꯍꯣꯏ ꯋꯥꯏꯠ ꯑꯣꯀꯦ ꯑꯐꯥꯎꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯊꯕꯛꯁꯦ ꯀꯔꯝꯕ ꯊꯕꯛ ꯂꯩꯈꯣꯝꯒꯨꯝꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯀꯔꯤꯅꯦꯅ ꯍꯟꯕꯤꯒꯅꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯔꯨꯞ ꯃꯔꯨꯞꯅ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏ ꯅꯛꯁꯟꯅꯕ ꯃꯔꯨꯞꯁꯦ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯐꯥꯎꯁꯦ ꯃꯤꯅ ꯈꯪꯗꯕ ꯏꯁꯥꯒꯤ ꯍꯩꯅꯕꯤꯁꯦ ꯀꯔꯤꯅꯣ ꯑꯩ ꯀꯨꯛ ꯌꯥꯝ ꯄꯥꯝꯃꯦ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯌꯦ ꯑꯩꯁꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯏꯁꯥꯅ ꯌꯥꯝ ꯈꯪꯖꯩꯌꯦꯕ ꯑꯩꯅ ꯁꯩꯁꯛꯄ ꯑꯃꯕꯨꯗꯤ ꯑꯣꯏꯕꯤꯔꯤ ꯑꯗꯨꯒ ꯀꯔꯝꯕ ꯁꯩꯁꯛꯄ ꯐꯦꯚꯣꯔꯥꯏꯠ ꯁꯤꯡꯒꯔ ꯑꯣꯏꯅ ꯈꯟꯕꯤꯕꯒꯦ ꯁꯨꯝ ꯑꯩ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯩꯒꯤꯅꯣ ꯄꯨꯂꯞ ꯕ꯭ꯔꯦꯟ ꯑꯗꯥꯝꯁ ꯄꯥꯝꯃꯦ ꯌꯥꯝꯅ ꯑꯗꯨꯒ ꯑꯦꯚꯔꯦꯁꯇ ꯁꯣꯝꯅ ꯁꯦꯜꯐꯤ ꯅꯣꯡꯃꯗ ꯀꯌꯥꯃꯨꯛ ꯅꯝꯕꯤꯕꯒꯦ ꯑꯩ ꯀꯌꯥ ꯈꯟ ꯏꯟꯇꯔꯦꯁ ꯂꯧꯗꯦ ꯁꯦꯜꯐꯤ ꯑꯗꯨꯒ ꯀꯩꯅꯣ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯦꯅ ꯈꯟꯕꯤ ꯄꯨꯟꯁꯤ ꯂꯝꯖꯦꯜꯂꯦ ꯄꯨꯟꯁꯤꯁꯦ ꯂꯝꯖꯦꯜꯅꯦꯕ ꯑꯁ ꯌꯥꯝ ꯐꯖꯩ ꯐꯥꯎꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯅ ꯁꯛꯄ ꯏꯁꯩꯁꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯅ ꯁꯛꯄꯁꯦ ꯑꯩ ꯏꯁꯥꯒꯤ ꯏꯁꯩ ꯑꯩ ꯏꯁꯥꯒꯤ ꯏꯁꯥꯒꯤ ꯑꯣꯏꯔꯒꯁꯨ ꯌꯥꯏ ꯏꯁꯥꯒꯤ ꯅꯠꯇꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯅ ꯃꯔꯛ ꯃꯔꯛꯇ ꯁꯛꯆꯕ ꯑꯩꯈꯣꯏ ꯀꯀꯥ ꯇꯤꯖꯦꯟꯗ꯭ꯔꯒꯤ ꯏꯁꯩ ꯑꯃ ꯂꯩꯌꯦ ꯀꯔꯤ ꯈꯜꯂꯤ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯀꯔꯤ ꯈꯜꯂꯤ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯀꯔꯤ ꯈꯜꯂꯤ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯁꯦꯡꯕꯤꯔꯣ ꯅꯪꯒꯤ ꯌꯥꯋꯥꯐꯤꯒꯩ ꯐꯣꯡꯗꯣꯛꯇꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯒꯦ ꯀꯔꯤꯅꯤ 하이나 칼루게 ꯌꯥꯝ ꯐꯖꯩ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯀꯔꯤ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯕꯒꯦ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯕꯒꯤꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯝ ꯑꯦꯖ ꯑꯦ ꯍ꯭ꯌꯨꯃꯦꯟ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯖꯦ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯁꯤꯡꯊꯥꯅꯖꯦ ꯑꯗꯨꯒ ꯏꯁꯥꯅꯗꯤ ꯉꯝꯃꯣꯏꯗꯕ ꯃꯤꯅ ꯇꯧꯕ ꯊꯕꯛꯇꯁꯨ ꯑꯗꯨꯝ ꯁꯤꯊꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯃꯁꯤ ꯌꯥꯔꯤꯉꯩ ꯇꯧꯕꯤꯒꯅꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯁꯤ ꯑꯩꯈꯣꯏ ꯃꯁꯦꯝꯁꯦ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅ ꯈꯨꯠ ꯁꯝꯅꯔꯒ ꯄꯨꯂꯞꯅ ꯍꯤꯡꯃꯤꯟꯅꯕꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯔꯤꯁꯦ ꯇꯠꯅꯔꯣꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯝꯗ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯊꯣꯛꯄ ꯁꯥꯎꯅꯕ ꯍꯨꯟꯅꯕ ꯃꯁꯤꯒꯤ ꯊꯕꯛꯁꯤꯃꯇꯗꯤ ꯊꯥꯗꯣꯛꯄꯤꯌꯣꯅ ꯑꯩ ꯁꯦꯡꯅ ꯑꯩ ꯇꯣꯞ ꯇꯤꯚꯤꯒꯤ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯑꯩ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯁꯥꯡꯉꯕ ꯆꯍꯤꯅꯦꯕ 1993ꯗꯩ ꯏꯁꯩ ꯁꯛꯄꯤꯔꯛꯇꯅ 2001ꯗꯩ ꯃꯌꯥꯝꯅ ꯈꯪꯗꯅ ꯑꯗꯨꯒ ꯉꯁꯤ 2019ꯅꯤ ꯁꯤꯗꯩꯗꯤ ꯑꯁꯨꯛ ꯁꯥꯡꯂꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯉꯁꯤ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯂꯣꯏꯕꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯦꯟꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯈꯔꯁꯤꯅ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯌꯥꯕꯗꯨ ꯂꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯀꯤ ꯃꯁꯥ ꯂꯣꯏꯁꯪ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯤꯟꯖꯥꯛ.comꯒꯤ ꯄꯨꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯂꯕ ऑनलाइन शॉपिंग साइट ने मसीदगी कोइना पुथोक्सरिबसी चिंजाक.com ऑनलाइन शॉपिंग साइट ने मसीदा ऑनलाइन दगे दुम लेबि बे यारे थैंक यू चिंजाक पुसु थागत से थैंक यू वेरी मच कोइ टॉम टीवी दा लाखबगी दम मसीद खुदल तमजरी मसीगी दमक्तदी कॉफी विथ टॉम इंग ताबिरबा पुनमकपु अरुण ब्लान अमुक हना खुरुमजरी